ꯇꯔꯥꯅꯤꯄꯥꯟ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯝꯍꯦꯟꯕꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯦꯜꯌꯥꯡ ꯀꯨꯀꯤ ꯈꯨꯟꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯍꯩꯔꯣꯛꯀꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯈꯨꯠꯊꯣꯛꯅꯕꯒꯤ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯂꯥꯏꯃꯌꯨꯝꯗꯒꯤ ꯅꯤꯡꯊꯧꯖꯝ ꯖꯦꯝꯁ ꯆꯍꯤ 24 ꯑꯄꯣꯛꯄ ꯔꯖꯤꯕ ꯀꯧꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯈꯨꯟꯒꯤ ꯃꯃꯥꯡꯂꯣꯝꯗ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯦꯜꯌꯥꯡ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯍꯩꯔꯣꯛ ꯂꯣꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯝꯍꯦꯟꯕꯁꯤꯡ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯂꯦꯜꯂꯣꯝꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯇ꯭ꯔꯨꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯩꯔꯣꯛꯀꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯕꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯛꯊꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ 𝗛𝗑